Naharolgi Khonjel Thoramda Pumnamakpu Taram Nokchari Kurumjari Ngasigi Ekhogi Thoramda Thamjari Isagi Saktam Ngakpa Amadi Marik Chumba Tunglamchat Amagidamak Naha Singna Puwari Khangbagi Tangai Fadabasing Haiba Hiramsida Aiba Kakching Tabam Gunachandra Sarmaga Unaduna Wariwatai Saba Unaduna Wariwatai Sazariba Umar MK Ozabu Ahanba Maktada Akui Thoramasida Pungpan Binabagi the Maktaling Birapagi the Makta Ikai Kum the Butchabagal in Taram Cherry Takachari Narongi Konzengi Thoramasida Saruga Bioina Hybirapagi the Manta so Takachari Oza Adudi Akuing Asi Kugi Tamzari ba topic Sida Lakchara Kanda Oza Akugi Puari Mayam the history Haraga Kangnari Basi Mayam the Budi and Adum Kangna Basi Auredabu Ngasiki Thoramasi Hodo Poina Puari have a sicarino have them Amutanga Nixing Minajosa. The Senai Wakalonda, Akogi Yamna history expert Natragaso. Puari have a say, Aquina, some English, the history have a say, Akogi, how Kurato do what hoaxing. Tonga literary sourcing the gi, documenting the gi, oral history the gi, or Ladyba, Tonga sourcing the giko. When the Komjel Lakanda Itorapa, Komjel Lakanda, Mazuki Mapung Baba, Amar, Nainarakana, concrete analysis, and Matarakanda, Madu, Aquina, book form the or Karimapum. The Itorpa discipline of the work in history and a Kangai Haitako. How Kaba, Puarising the Damasi history in a Wakana Quena, Mapung and Kanga to Zika no Hamatamda, Quaki Mamang the Karitoki, Koi by pushing the Karitoromi, Aruga Kunaiki, Punsirol, Aruga Langak Longi Punsirol, Aruga Kunai later, Miyama, Duna, Quaki Apunba Manipura, Magida Makta, Nana Bota Kamakari Karitoki, having sing by Mayama Haitako. It's still in a Rokado Tole Haitar. Magida Makta say she tentagna seat, Wapam Sitamzak. Akugi Puari have a Sekugi Tongan ba Aiba, Netragana, Akugi Orient, formed the Kugijin Hagi Kutang the Leramaba, among the Hogra Warising and Dubu Quena Puari. Kanagani Hina Tambibanuza. Adu Katar Quasiza, Kugi identity, I Isha Masa Kangba, Hibasina, Kadaibuko, Puari, Hibadare, was a Puari si Kangba, Hibasina, I Isha, Nasagi, Manipur, Amani, Haina, Kangjana Bamato, Karamna Mating Pang, and Masimatang Sukitan, Hena Suana Kangjana. A quickie. Kunai Masakama Yang Batar, the identity Tongan Mong the Yang Haitako. Isagi Lanai over me the Isagi identity, Aduga Kunai over me the Kunai identity, national identity ko. Aduga, a quick Kunai Dugi Manung the lady, but Furup Singi Tongan ba. Quagi not singi, lining singi or Batungan by identity Tongan lay. Adu, the saying now Hojiki Matamda, Quani Yang Motamda, Quagi Manipura Kunda, Minaliba, Furup, Kanglup Sing Siki Manunda, Magi Masam Sagi identity focused on Honor Pasna, Maramurkanda, Quagi Pazakraban, a Quagi idea of Manipur, Manipur nationalism, a Quagi Saili Sang Sagaleva Ibai Pusina, Apunba Manipura, Magi Saktam Gana Bonabada, Tenakiba. Taukiba to Masak identity Magun Singado, Nasiki Mirona, a Haitare Masagi, a Pikpa, Purun Shibagi, me and Nero nationalism ko. Masini he to Gairapa, the Kahela Payab, Yakiva, Lako, Sima to a Manga Tari Haita. Aduna, Taina, Quigi Puari, the Quinting Nasi, a Quay Tere Kuntapagi, Wari Lake, Masigi, Tere Kuntapagi, Quigi Levi, Sangaka, Sarda, Semaga Live, since the Tongan Manipuri Laiba, major community may take a Tanatanaka, may take Pangal Sinau Sing Yauri, again may take Bamon Sing Yauri, and the Tongan Singi, Matamdugi, Ato Bossing, if I pushing my Yauri Haitako. Madam the Laminary Council do Makoi Miang the Hammer, quite Hana Uri Basi, Manipur Havasina Hamane Haitako. Aduna, my Ingam Java, Hijava, Aduga, Poaching Adu, Labakita Madu contribution to Haita. Adunga City, Aquina, Madugi Pazakraba, Wari Masaksing Ado, Aquin Nana Watpa, Aduga, Aquid Akiba, Porpodum, Madam Wairaganda, Isagi Purup Singsna, Hana, Mangtana, Koyi Madugi Akiba. Kaningbagi Wakalon Haitare, my Masamsagi Furups in Kaningbagi Wakalon, Mangtara Kanda, Pogi, Pazakraba Manipurgi, Idea Manipur nationalism, Manipur Bunushibagi Wakalon, Natarik Podunam, Maramorkanda, Kogi, integration da, integrity da, Tetropogi Port Mayama, Toli Haitare, Masigi poaching us, Aquina, Kamina Tolo, the Haitara, the Masi, Tasing have the Koi Puarisi, I'm the Mayexing and Naina Dabadagi, Puaris a Mayexing and Kangdabadagiko, Kogi Ipai Pusing, Lamdo, Kamina Salami, Aduga. Kamain Taurami have it. Adugi port, Adu Watselak, but the Oibrana, Adamina filter away.
इसागी आइडेंटिटी कोई मणिपुर समझना है बता इसाजी मणिपुर अमने है बसे आइगी आइडेंटिटी मसक खंगबा है बसे मसी ओइगदोइने है ओजाना हजकी सिदगी खंगजब ngam hai tare oja ado makha tarak pasi oja akhoi gi isagi identity ga ojana ju khai phetang di panbi ki puwari ga akhoi mari leina bagi wafam khara ado matau karamna masi mari leina bagi amadi masi matau karamna akhoi interpret tawba yagada gi habagi matang se amtang sugaina tambi oja aina hujki mamang da su thamjagre ko ado puwari ga akhoi gi identity magun saktam siga nakna ba mari lei hai bi sigi maroi ba maram am di kaino haida akhoi na puwari gi manung da thoiba thodo wathok sing फजब मसक्सिंग फजदब मसक्सिंग मयाम से पुल्लकांदा मधु अखोइना मागी पुवारीदुगी मनुंग दु यावरिबा मचतसिंग दो अदुबुनेबा अखोइना आइडेंटिटी हाइस मधुगी आइडेंटिटी दो अखोइना कराइदगी थोलक्के हाब मतमदा हौख्रबा थौदो वाथोकसिंगी फजरबा वारीसिंग दो फजना अखोइना नैनरकांदा अखोइगी पाइपुसिंगदुना समना आई एग्जांपल अम पिनिंग स्वाइदको अखोइगी लिसिंगम चनिपान मौद्रामाथोगी एंग्लो मणिपुर वारगी अखोइगी मार्च की तांग कुनगा मरीदा अखोइगी कंगला मनुंगदा जुबराज केंद्रजित की ना सेवा तौजबा बृंदावन सनगी लाइसंगसी दिसना लांदारकपुदुदा नोंमै कापसनदना लाइ मांगथोक्तना तौबु मतमसिदा कोइ मैतै पंगल हाइतारे आई मैतै पंगल ओइना दुम चितौजगे अदुसु को अखोइ रॉयल फोटोग्राफर दासु सदर से मासी मंगक सिका कान मैनुंग लंगजला हाटपनि को अदुगा अनिसुबदा मागी मचानुपी अनिसि मसम मनि दु पुंजल कांदा मना लेंथल कांदा माइ तोर हाटपनि हालिबनि अदुगा नुमितुगी थौदोक्तु स्वाइन तोन सना कोनुंगदा जुबराज की संगाइ द लंदारे हाइबदगी कामोंगदगी पुखरमुंग काजा फिंगांग हाइरगा सुखंगनाबा कामोंग काजाव से माना पाउ ताबा मतमदा माना मयुमदगी मागी ता सांगदु पाइरगा मागी कोयेतु नुमितुदा खोइगी कोयेत फिमु कोयेत अमा येले हाइको अदुगा पाइरा काना कामोंगदगी माना आई नंगोररोइने कोनुंगदा सुमाइना लंदारेने ना हाइदना माना हाइगलेइबसे मसी अखोइ आइडेंटिटी ngagnabagi achau pot amni haida masigi pot ase haujikti akoina manipur gi miyam da karigumba lebak ki achau wathok ama thawdo ama thokpa matam na khoi mai pana publicity tawri base matam judi magi pukning da magi sense of nationalism aduga lebak ki saktam identity ngak pajini na maru oina khallaga na man paw tarak haiga li hai tar ko masugumba phasana khangna haiga le ko masina takpadi kaino hai matam da magi sense of belongingness aduga lebak ki oiba pot magi ai tobum to pa responsibility ne khallaka da haiga le base atai kemta nate magi liglam ki thamami posing ji amna akhoi lamilon dagi alai lengak lon dagi kunai lon gi punsi lon dagi ko masi yamna munna discipline nam chalakpagi maduda magi kanu su lakpani haitare ko aduna maruena khoi gi identity ki question se lakpa matam di khwai de maruena manglam chaki posing je khoi ni yamna kupna naina ba ma thau tai haitare ko manglam chato khangdraga di khoi na magi identity masak ji tholoi haitare ko aduga hojiki matam da yamna khoi ni nungai taba mo lewaki hojiki lairami ba पुवारी सिंह से अखोइगे करी हाइतारे सेमदोक आगा अखोइगी लेबाकी हाना लेरमी पोट म्याम से लोइना सेमदोक अकान अनौबा पुवारी इखनरपगी पोट अमा लाकपसे मसिना फैब्रिकेटेड ओइबा अखोइगी ओइदबा द युमफम ओइरकांदा अदमाइन तोरपस मसिना मसि यामना लेबक थिबा मने दुगा हिस्ट्री एसे ऑलवेज टाइम अखोइना नंबर 1 खमिनागदबसे अखोइगी एविडेंस डॉक्यूमेंटरी एविडेंस अदुगा मागी सोर्स से मरुवेन सोर्स सिंग से अखोइना यामना चेक्सिनना को तौरकांदा दु फजना थंबा तुंगी हौरैबा ngang सिंग द हिस्ट्री दो ममोल ताना फजना खंगला मतुंग दि मागे अखोई आइडेंटिटी मरुएना अखोई आइडेंटिटी मनुंग द इन आइडिया ऑफ मणिपुर आइडिया ऑफ नेशनलिज्म से मसी की पोसी हम लेरा कांदा दिको अखोई ngasagi disintegrate तौ मानबा अजि कांगु फुरसिंग मनुंग द मिसअंडरस्टैंडिंग यामना लेबा मानबगी पोरा छे मसी पोसी हम हंदर कदरन खले यामना नुंगाइजे जा अखोइगी आइडेंटिटी आई इसासी मसक खंगजबा हाइबसिदा आइगी पुवारी से खंगबा मथौ तारकपा अदुगी मतांगदुदने ओजाने यामना सुगाइना थंबीबसी मसिमा अखोइ ताजब मतमदा अदुगी मतिक नुंगाइबा पोकचे मदे मियाम दसु मित नाकोंग ओइबो फम सिंगने ना लौजगे ओजा अदु मखा तारकपसे ओजा आई इसा खंगबा हाइबसिदा ट्रेन अमखक लाई ओजा होजिकसे आइगी इथनिसिटी खक्तंग ओइना खंगबगी अमदि आइगी इथनिसिटी गी वांगमदा अपुनबा मणिपुर कौबा ngसाigi आइडिया ऑफ मणिपुर ना खोइना हाइजरिबा मणिपुर की आइडिया सी बुदी लुमना लौरक्तबगी मवोंग असि मसिना कमाइ ngathokani हाइबगी से मतांग मसे अखोइना ने मसिदा कोइ लेमिनालिबा कांगु फुरुप सिंगसिदा अखोइना मागी प्रेजेंटेशन से नंबर 1 तंग चेक तौबो मा दका लाय होसि गांगनिंग ने ना कोइ सोशल मीडिया की प्लेटफॉर्म सिंगदा लेमिनालिबा कांगु सिंगी इंटरेस्ट सोकपा मानबा वांगांगनरपा अदगी मसी मिन उदब डिवाइस सु याम दियाव बजान को मसी तसेना हा अखोइ मनुंगदा नुंसिनाना लैरिबा पोतु सना इमुंग amda laikai amda yam nuksina na masimna manga turuk se
ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯩ ꯁꯨꯝ ꯀꯣ ꯊꯪꯅꯕꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯗꯨꯅ ꯀꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯀꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯣꯏ ꯏꯃꯨꯡꯁꯤꯗꯗꯤ ꯃꯁꯤ ꯊꯨꯒꯥꯏꯔꯒꯦꯅ ꯁꯨꯝ ꯀꯛ ꯇꯧꯕꯒꯤ ꯄꯣꯠ ꯇꯧꯔꯀꯥꯟꯗ ꯌꯨꯝ ꯀꯥꯏꯕꯁꯨ ꯌꯥꯎꯋꯤꯗꯅ ꯑꯗꯨꯃꯥꯏꯅ ꯁꯛꯎꯗꯕ ꯐꯣꯔꯁ ꯑꯃꯅ ꯃꯅꯤꯡꯗꯒꯤ ꯑꯗꯨꯝ ꯇꯧꯕꯁꯨ ꯏꯂꯤꯃꯦꯟ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯣ ꯏꯂꯤꯃꯦꯟꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯣꯗꯔꯟ ꯏꯖꯨꯀꯦꯁꯟꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯤꯁꯇ꯭ꯔꯤꯒꯤ ꯄꯥꯔꯠꯁꯤꯡꯗꯀꯣ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯅ ꯃꯄꯥꯟꯒꯤ ꯐꯣꯔꯁꯁꯤꯡꯁꯤ ꯁꯤꯅ ꯇꯧꯔꯛꯄ ꯄꯣꯠꯁꯤꯡꯁꯤ ꯌꯥꯝꯅ ꯉꯟꯅ ꯍꯦꯛꯇ ꯎꯕꯒꯤ ꯄꯣꯠ ꯑꯃ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯒꯤ ꯋꯥꯔꯤꯗꯁꯨ ꯑꯗꯒꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯒꯤ ꯋꯥꯔꯤꯗꯁꯨ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯈꯪꯉꯦꯗꯤ ꯀꯩꯅꯣꯗ ꯖꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯁꯤ ꯐꯥꯅꯕ ꯍꯣꯠꯅꯕ ꯅꯤꯡꯊꯧ ꯈꯨꯕꯝ ꯀꯨꯂꯆꯟꯗ꯭ꯔꯁꯤ ꯍꯥꯞꯄꯒ ꯖꯨꯕꯔꯥꯖ ꯊꯥꯗꯣꯛꯈꯤꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯑꯍꯤꯡꯗꯨꯗ ꯂꯥꯟꯗꯥꯗꯣꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯃꯣꯏꯒꯤ ꯐꯦꯁꯁꯤꯡꯗ ꯇꯥꯔꯤꯕ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒꯤ ꯐꯦꯁꯇ ꯇꯥꯔꯤꯕ ꯄꯣꯠꯁꯤꯡꯗꯨꯅ ꯁꯨꯝꯕ ꯑꯃ ꯇꯧꯔꯛꯇꯣꯔꯦꯍꯦ ꯁꯨꯝꯕ ꯑꯃ ꯇꯧꯔꯛꯄ ꯌꯥꯏ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯐꯥꯎꯔꯤꯕꯁꯦ ꯃꯣꯏꯗ ꯐꯥꯎꯍꯜꯂꯤꯕꯁꯦ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯇꯁꯦꯡꯅ ꯑꯉꯛꯄ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯁꯣꯁꯥꯏꯇꯤꯁꯤꯗ ꯈꯨꯟꯅꯥꯏꯁꯤꯗ ꯑꯗꯨꯝꯕ ꯏꯂꯤꯃꯦꯟ ꯃꯌꯥꯝ ꯑꯃ ꯐꯅꯌꯥꯝ ꯂꯩꯌꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯁꯛꯇꯝ ꯍꯥꯟꯅꯗꯒꯤ ꯆꯠꯊꯔꯛꯏꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯃꯁꯤ ꯐꯖꯅ ꯁꯨꯝꯕ ꯑꯃ ꯇꯧꯔꯛꯇꯣꯔꯦ ꯃꯅꯤꯄꯨꯔꯗ ꯁꯨꯝꯕ ꯑꯃ ꯇꯧꯔꯤ ꯍꯥꯏꯁꯦ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯎꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯆꯍꯤ 2,000 ꯍꯦꯟꯅ ꯁꯥꯒꯠꯂꯕ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯃꯁꯤ ꯀꯥꯏꯍꯟꯕꯗꯤ ꯌꯥꯔꯣꯏ ꯀꯥꯏꯍꯟꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯉꯥꯛꯃꯤꯟꯅꯒꯅꯤ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯁꯤꯗ ꯆꯦꯛ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯑꯩꯒꯤ ꯏꯊꯤꯅꯤꯛꯀꯤ ꯋꯥ ꯉꯥꯡꯕꯁꯦ ꯐꯥꯔꯁꯇ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯁꯦ ꯇꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯋꯥꯁꯦ ꯁꯤꯅ ꯁꯤꯟꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯁꯤꯗ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯧꯔꯤꯌꯥ ꯄ꯭ꯔꯣꯐꯦꯁꯔ ꯅꯧꯔꯤꯌꯥ ꯁꯅꯥꯖꯥꯎꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯒꯨꯋꯥꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯣ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯗꯤꯟ ꯑꯣꯏꯔꯝꯕ ꯂꯥꯏꯌꯣꯛꯈ꯭ꯔꯕ ꯑꯣꯖꯥꯁꯤꯅ ꯍꯥꯏꯌꯦ ꯃꯥꯗꯤ ꯇꯁꯦꯡꯅ ꯄꯥꯟ ꯀꯜꯆꯔ ꯃꯨꯚꯃꯦꯟꯁꯤ ꯇꯁꯦꯡꯅ ꯃꯥ ꯌꯥꯗꯦꯕ ꯃꯔꯝꯗꯤ ꯄꯥꯟ ꯃꯨꯚꯃꯦꯟ ꯍꯥꯏꯕꯁꯦ ꯃꯁꯤ ꯖꯔꯃꯟꯗ ꯍꯤꯇꯂꯔꯅ ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯕ ꯀꯣꯂꯥꯞꯁ ꯑꯣꯏꯈ꯭ꯔꯕ ꯐꯦꯜ ꯑꯣꯏꯈ꯭ꯔꯕ ꯑꯗꯩ ꯃꯨꯁꯣꯂꯤꯅꯤꯅ ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯕ ꯑꯗꯨꯒ ꯀꯣꯂꯥꯞꯁ ꯑꯣꯏꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯊꯤꯑꯣꯔꯤ ꯑꯃ ꯃꯅꯤꯄꯨꯔꯗ ꯇꯧꯒꯅꯨ ꯄꯥꯟ ꯃꯨꯚꯃꯦꯟꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯨꯟꯁꯤꯗ ꯍꯤꯡꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯀꯣꯂꯣꯅꯤꯖꯝꯁꯦ ꯃꯄꯨꯟꯁꯤꯗ ꯍꯤꯡꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯔꯦꯁꯤꯖꯝꯁꯦ ꯍꯤꯡꯕ ꯉꯝꯃꯣꯏ ꯀꯣ ꯏꯝꯄerialismꯁꯦ ꯍꯤꯡꯕ ꯉꯝꯃꯣꯏ ꯃꯁꯥꯃꯛꯁꯨ ꯃꯨꯠꯀꯅꯤꯅ ꯍꯥꯏꯕ ꯃꯁꯥꯃꯛꯁꯨ ꯃꯨꯠꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯏꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯄꯣꯠ ꯑꯃ ꯍꯥꯟꯅ ꯍꯧꯗꯣꯔꯛꯏꯕꯁꯦ ꯑꯩꯈꯣꯏ ꯁꯚꯥ ꯑꯃ ꯐꯝꯃꯦ ꯄꯕ꯭ꯂꯤꯛ ꯑꯃ ꯐꯝꯃꯀꯥꯟꯗ ꯂꯩꯀꯥꯏꯒꯤ ꯋꯥ ꯉꯥꯡꯗꯕꯤꯗ ꯑꯩꯒꯤ ꯀꯩꯅꯣꯗꯨꯝꯇ ꯍꯥꯟꯅ ꯇꯧꯕꯤꯌꯣꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯁꯦ ꯄꯨꯛꯆꯦꯟ ꯄꯤ ꯅꯠꯇ꯭ꯔꯣ ꯇꯧꯗꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯄꯣꯠꯇ ꯂꯥꯛꯑꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝꯒꯤ ꯍꯥꯏꯕ ꯄꯣꯠꯇꯨ ꯇꯣꯛꯑꯒ ꯑꯩꯒꯤ ꯍꯥꯏꯕ ꯄꯣꯠ ꯂꯥꯛꯇꯥꯔꯗꯤ ꯃꯥꯏꯗꯨ ꯅꯦꯔꯣ ꯅꯦꯁꯅꯦꯂꯤꯖꯝ ꯀꯧꯗ꯭ꯔꯣ ꯑꯁꯦꯡꯕꯅꯤ ꯑꯗꯨ ꯅꯦꯔꯣ ꯅꯦꯁꯅꯦꯂꯤꯖꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯣꯠꯁꯦ ꯀꯥꯏꯔꯛꯇꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯣꯝꯂꯥ ꯑꯃꯈꯛꯁꯦ ꯀꯣꯝꯂꯥꯗꯨꯒꯤ ꯃꯀꯨꯗꯨ ꯍꯥꯡꯗꯣꯛꯑꯀꯥꯟꯗ ꯀꯣꯝꯂꯥꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯁꯤꯡ ꯃꯌꯥꯝꯗꯨꯅ ꯐꯥꯔ ꯊꯝꯃꯤꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯡꯗꯨ ꯍꯦꯛ ꯂꯧꯊꯣꯛꯈꯤꯀꯥꯟꯗ ꯀꯣꯝꯂꯥꯁꯦ ꯃꯁꯨꯡ ꯃꯌꯥꯝꯗꯨ ꯄꯣꯔꯣꯛ ꯃꯇꯣꯝꯗ ꯀꯦꯟꯗ꯭ꯔꯣ ꯑꯗꯨꯏꯗꯤ ꯐꯥꯔꯤꯕ ꯄꯣꯠꯇꯨꯅꯦꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯟꯕꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯉꯥꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯊꯤꯅꯤꯛꯀꯤ ꯄꯣꯠꯁꯦ ꯏꯊꯤꯅꯤꯛꯀꯤ ꯏꯟꯇꯔꯦꯁꯁꯦ ꯂꯩꯕꯥꯛꯀꯤ ꯄꯨꯟꯅ ꯇꯧꯕ ꯃꯇꯝꯗ ꯏꯊꯤꯅꯤꯛꯇꯣ ꯑꯗꯨꯝ ꯌꯥꯎꯖꯔꯕꯅꯦꯕ ꯄꯨꯟꯅꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯃꯥꯏꯅ ꯊꯝꯕ ꯃꯊꯧ ꯇꯥꯕ꯭ꯔꯥꯅ ꯈꯜꯂꯦ ꯃꯌꯥꯝꯁꯦ ꯂꯩꯕꯥꯛꯀꯤ ꯇꯧꯕ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯊꯤꯅꯤꯛꯇꯨꯗꯤ ꯑꯗꯨꯃꯛ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝꯗꯨꯅꯤ ꯑꯣꯖꯥꯅ ꯊꯝꯕꯤꯕꯁꯦ ꯑꯣꯖꯥ ꯃꯁꯤꯃꯛ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯈꯪꯖꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯃꯁꯤꯃꯗꯤ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯃꯛ ꯐꯥꯎꯖꯩ ꯑꯣꯖꯥ ꯃꯈꯥ ꯇꯥꯔꯛꯄꯁꯦ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯃꯤꯔꯣꯜꯅꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯁꯦ ꯂꯧꯅꯔꯦ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯃꯣꯗꯔꯅꯥꯏꯖꯦꯁꯟꯒꯤ ꯑꯋꯥꯡꯕ ꯑꯌꯧꯕꯤ ꯊꯥꯛꯁꯤ ꯑꯆꯧꯕ ꯁꯥꯐꯨ ꯑꯃꯁꯨ ꯂꯩꯔꯦ ꯑꯣꯖꯥ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯅꯍꯥꯔꯣꯜꯁꯤꯡ ꯑꯁꯤꯅ ꯉꯁꯥꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯤ ꯄꯥꯏꯔꯦ ꯍꯥꯏꯕꯕꯨ ꯅꯠꯇ꯭ꯔꯒꯅ ꯃꯣꯗꯔꯅꯥꯏꯖꯦꯁꯟ ꯃꯥꯒꯤ ꯏꯍꯧꯁꯤꯗꯤ ꯐꯪꯉꯦ ꯍꯥꯏꯕꯕꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯍꯧꯔꯛꯐꯝꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯀꯥꯎꯊꯣꯛꯅꯔꯀꯥꯟꯗ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯑꯣꯏꯅ ꯄꯨꯈꯤꯕꯒꯤ ꯃꯑꯣꯡꯁꯨ ꯂꯥꯛꯇꯕꯗꯤ ꯅꯠꯇꯦ ꯑꯣꯖꯥ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯄꯨꯋꯥꯔꯤ ꯈꯪꯕꯒꯤ ꯆꯥꯡ ꯑꯁꯤ ꯅꯍꯥꯁꯤꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯑꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯡ ꯑꯁꯤꯗ ꯍꯟꯊꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯗꯤ ꯂꯥꯛꯏ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯒꯦꯞꯅꯦꯕꯀꯣ ꯒꯦꯞꯅꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯅꯧꯅ ꯊꯣꯛꯂꯛꯏꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯃꯈꯜꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯇꯣꯉꯥꯟꯕ ꯃꯁꯤ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯕ ꯐꯥꯔꯁꯦꯁ ꯀꯩꯅꯣ ꯑꯃꯅꯦꯕ ꯃꯥꯂꯦꯝꯁꯤꯗꯀꯣ ꯃꯁꯤ 1969ꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ US ꯑꯥꯔꯃꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯅꯕ ꯅꯦꯠꯋꯥꯛ ꯑꯃꯈꯛ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯁꯥꯒꯠꯂꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯃꯁꯤꯒꯤ ꯆꯦꯟꯖꯦꯁ ꯑꯃ ꯂꯥꯛꯏꯕꯁꯦ ꯑꯩꯈꯣꯏ 2004 ꯁ꯭ꯋꯥꯏꯗ ꯐꯦꯁꯕꯨꯛꯁꯦ ꯄꯣꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯁꯦ ꯁꯨꯝ ꯇꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯐꯦꯁꯕꯨꯛꯀꯤ ꯀꯩꯅꯣꯁꯤꯗ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯂꯥꯛꯁꯜꯂꯦ ꯃꯦꯇꯥ ꯂꯥꯛꯁꯜꯂꯦ ꯑꯗꯒꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯌꯥꯎꯁꯜꯂꯛꯑꯦ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯃꯣꯗ ꯂꯥꯛꯑꯦꯀꯣ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯃꯣꯗ ꯂꯥꯛꯑꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ
professional mode to akoi account link to kan da magi paisa lak sa ba ya ba gi we ma di phang na ta sigi posi phang kan sing sai gi laibak ki interest degi akoi laingak si laibak si gi sana bi culture identity sigi puari loi pok kau thok tha kan da nga sai hauga laiba miron sina kari den focus sakra kan da social media ki through the reel semba story semba meme share to bana share to seto de ba phije chakcha ka je ai je maitai amani or manipuri amani akhoi da sana de ha ba ki porama even hauga laiba akhoi gi tei pangal gi kai gi su mai gi culture gi mathung in laijari ba ko dupi sing ta ziloi mangsale ai thara mangsale ma gi han sing na thamami ba sana bi gi sing ga loi kau thu kan da nga sa gi monetization gi modernization gi lai ba sapu jina hena kan gi ba da gi ko si po se lai la ka ji da masida khoi na mu nga sa gi manipur gi history manipur gi puari gi phajaba macha singjem injen na honar pa matam ko masi timmam di chang ko singna harabadi timam chang hai dia khoina mi na taw du de khoina taw ro hai bu dia de ko ga mi gi hongai ba evolution si de khoina yaw ba ya ro dia be de ya de ai sam yaw dre ai je outdated oi ba chana dra ba pot thau ba ya ba gari am khoina le hau de ni hai ta na masi yaw dab su ya de khang dab su ya de aduga khangi ba po che khoina changjal la kan da khoi changthan ba ma thau tai aduga changjaliba potchira kari soige habs ai experience faram lai social media gi matang da ko thengna ba experience faram lai aduga masigi pot myam je aina paidra gadi madugi era do khoi nei na ba phangoi din hai tare nei na ba phangra gadi ai ju hap tangkhai khatang u ba mi ma oina mai lak do ni hai tare ko hojiki laiba miron sira ko globalization gi safu marak sida hana gi nei na ba gi mong ase honglei ba akoi sapu jiga sana na hai tare ko akoi chatta ba yaroi akoi na kolom khatang pairaga book print khara phunga kanda miyam da maruina hauraiba younger generation singda itihas ki puari ki phazara ba macha sing jawni ha ba gi wakalon jimni kitang sendok kom ta ka le ko hajiti globalization gi IT gi information technology gi kam tengna sakhola ba matam sida koi sigi medium sida koi kamaina angang sing hauraiba naharon singda pochi pi ge ge ha ba la kan da di koi visualization maruina koi angang singda koi visualization tawba samna da handa christian da manipur gi 7 year devastation ko sai te kuntak pagi AI form da phajana sina ra kan da phajana uhal lai ta ko maduna akoi visualization da posi yam pi ba mathau tai adagi tongan tongan ba koi social media YouTube channel sing da mapung oina koi gi sung ba gi pot myam si yamna mafam jana hai ta ko akoi occasion sing lak ba khat na ta na ko matam chup da imaleba ki waklon sina mang ta han ba gi pot si akoi yam tawum changi sung ba gi pot myam si akoi na nan dai na ba adagi mukso thaina gi kitang mamang gi research tawwa ahalaman sing scholar sing aina sum thena jar pa hai ta ko masida mapung oina koi document losen ba gi pot si document losen ba document source haidu o ya da bugumba sigi pot akoi chanabi masi ma akoi taseng na masi ma hongdok pa ma dakar lai masi hongdok ta basina maram mora kana ngasi gap ma na haron singda akoi gi history gi puari gi macha sing khangda ba gi pot ma lai se document tak thu ya da basina su ama ne hai ta ko aduga aina khangi ba pot sing su share tok thok pa knowledge sharing tok ba aduga miyam khupna khangna ba gi pot ma khoina sagat pa ma mathau tai hai ta ko sung ba gi pot miyam si traditional kanu da su dum lai hai ta sam sam na da koi gi yumda ba gi puya bu hairo adagi any aruba puya sing si akoina anglo manipur war gi maroiba andaman chapter gi document ama sagana bu hona pamatam da akoina thauba sing gi imung sing da satlaga mai dissident sing chagai sing chat pamatam da akoina khangba si kari khangge da ahamba da koi gi phi ne yom thami ba yumda ba puya sing ade puya makal sing ase masi akoi gi pakhe hangbiu ya da ko adagi ani subada akoi gi miron sina hai tar ko akoi gi generation se koi ipa ipu sing se suron ahung guma dagi hena khangda bugumba adagi mapung oina akoi gi nupi sing hai tar ko akoi lamdam siki sanura ningon sing ni yum pan gra ma tungda or ma gi poiba yum do adada akoi maming hapta bugumas masigi pochai sing jam thoi adna akoi sungmagi pot myam se akoi globalization gi pose la kan de ko masigi wakalon ching miyang ching kitang hongdu pam changi ari naha sing sigi hongai bo po sing je siga suna na koina masi pi bam changi aduga moina message ka mai yo hang samna ja koi matam gi thoi ba thodo wa thok sing je koi ju active social media pai ba moina koi matam gi information sing je adum thagal le hai tare ko thagal le dum jo hona bone aina share tori ba document sing to aina taseng na ai publicity gi na te hai tare ko mayam horei ba koi naha sing koi gi history da khut mari ba research to ba ngang sing na madu gi po
ꯄꯣꯠꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯗ ꯀꯥꯟꯅꯕ ꯑꯗꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯄꯤꯕ ꯌꯥꯕ ꯄꯣꯠ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯄꯨꯋꯥꯔꯤ ꯅꯩꯅꯕ ꯑꯗꯨꯒ ꯄꯨꯋꯥꯔꯤꯁꯤꯒꯤ ꯄꯣꯠꯁꯦ ꯑꯃꯨꯛ ꯃꯦꯗꯤꯌꯝꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯍꯥꯁꯤꯡꯗ ꯌꯧꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯐꯣꯔꯝ ꯑꯣꯐ ꯄꯕ꯭ꯂꯤꯁꯤꯇꯤ ꯃꯈꯜꯁꯤꯡꯁꯦ ꯈꯤꯇꯪ ꯍꯣꯡꯗꯣꯛꯄ ꯑꯃ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯃꯇꯝꯒ ꯆꯨꯅꯅ ꯃꯇꯝꯒ ꯆꯨꯅꯅꯀꯣ ꯁꯨꯃꯥꯏꯅ ꯊꯝꯅꯤꯡꯉꯦ ꯑꯩ ꯑꯁꯦꯡꯕꯅꯤ ꯑꯣꯖꯥꯅ ꯊꯝꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯣꯡꯉꯛꯏꯕ ꯃꯑꯣꯡꯁꯤꯗ ꯑꯩꯈꯣꯏꯁꯨ ꯑꯍꯣꯡꯕꯗꯤ ꯆꯪꯉꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯑꯗꯨꯒ ꯃꯁꯤ ꯈꯪꯍꯟꯅꯅꯕꯒꯤ ꯇꯨꯜ ꯑꯃ ꯑꯣꯏꯅ ꯉꯁꯥꯏ ꯑꯣꯖꯥꯅ ꯃꯃꯥꯡꯗꯁꯨ ꯄꯟꯕꯤꯈꯤꯕ ꯂꯥꯛꯏꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯇ꯭ꯔꯦꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯃꯁꯛꯁꯤꯡ ꯑꯁꯦꯡꯕ ꯃꯅꯤꯄꯨꯔ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯗꯨꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯨꯅꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯩ ꯏꯁꯥꯁꯤ ꯑꯦꯅꯤ ꯑꯃ ꯑꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯨꯗ ꯑꯣꯏꯅ ꯁꯥꯒꯠꯂꯛꯅꯕꯒꯤ ꯇꯨꯟ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡꯅꯤ ꯑꯣꯖꯥꯅ ꯊꯝꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯈ꯭ꯔꯤꯕ ꯄꯨꯋꯥꯔꯤꯒꯤ ꯃꯇꯥꯡ ꯑꯗꯨꯒ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯝꯆꯠꯀꯤꯗꯃꯛꯇ ꯑꯍꯤꯡꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯁꯤ ꯊꯝꯃꯝꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯝꯕ ꯔꯣꯜ ꯂꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯍꯧꯖꯤꯛꯁꯦꯀꯣ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛꯃꯛꯇ ꯌꯣꯜꯂꯁꯨ ꯂꯥꯏꯔꯤꯛꯃꯛꯇ ꯐꯣꯡꯉꯁꯨ ꯃꯦꯗꯤꯌꯝ ꯑꯣꯐ ꯃꯥꯒꯤ ꯄꯕ꯭ꯂꯤꯀꯦꯁꯟꯁꯦ ꯗꯤꯐꯔꯦꯟꯁ ꯋꯦꯗ ꯐꯣꯡꯕ ꯃꯊꯧ ꯇꯥꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯏ ꯐꯣꯝꯗ ꯐꯣꯡꯕ ꯂꯥꯏꯔꯤꯛꯃꯛꯇ ꯌꯣꯜꯂꯒꯁꯨ ꯑꯩꯈꯣꯏ ꯊꯥꯏꯅ ꯂꯥꯏꯔꯤꯛ ꯌꯣꯟꯐꯝꯁꯤꯡ ꯂꯥꯏꯔꯤꯛ ꯁꯤꯠꯇꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯇꯝꯁꯤ ꯍꯣꯡꯉꯛꯏꯕ ꯆꯦꯟꯖꯦꯁ ꯑꯥꯏ ꯇꯤꯒꯤ ꯀꯔꯤꯒꯤ ꯑꯗꯒꯤ ꯅꯍꯥꯁꯤꯡꯗ ꯐꯥꯎꯔꯤꯕ ꯐꯤꯂꯤꯡꯁꯤꯡꯁꯤ ꯈꯪꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯗꯒꯤ ꯅꯝꯕꯔ 2 ꯅꯍꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯤ ꯇꯦꯂꯤꯡ ꯉꯥꯛꯇ ꯌꯥꯗꯦꯕ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯅ ꯂꯥꯏꯔꯤꯛ ꯇꯥꯛꯑꯒ ꯁꯥꯇ꯭ꯔꯁꯤꯡ ꯇꯧꯕꯗꯣ ꯑꯗꯨ ꯅꯠꯇꯕ ꯃꯦꯗꯤꯌꯝ ꯑꯃ ꯍꯣꯡꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯅꯍꯥꯁꯤꯡꯁꯤꯗ ꯆꯪꯅꯕꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯂꯩꯕꯥꯛꯀꯤ ꯃꯁꯤꯗ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟꯁꯤꯗ ꯌꯥꯝ ꯁꯥꯊꯤꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯌꯥꯎꯔꯤ ꯃꯥꯒꯤ ꯕ꯭ꯔꯦꯟꯁꯤꯁꯨ ꯃꯈꯨꯝ ꯑꯃ ꯈꯨꯝꯃ ꯌꯥꯎꯔꯤꯕꯀꯣ ꯃꯁꯤ ꯃꯈꯣꯏꯒꯤ ꯏꯟꯇꯔꯦꯁꯁꯦ ꯅꯍꯥꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯥꯒꯤ ꯅꯍꯥꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯇꯨꯗ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯗ꯭ꯔꯒꯗꯤꯀꯣ ꯁꯤꯒꯤ ꯃꯈꯨꯝꯁꯤ ꯁꯨꯡꯍꯥꯡ ꯍꯥꯡꯕ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯎ ꯌꯥꯔꯣꯏ ꯕ꯭ꯔꯦꯟꯗꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯒꯤ ꯄꯨꯟꯁꯤꯔꯣꯜ ꯅꯩꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯁꯤ ꯈꯪꯉꯀꯥꯟꯗ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏꯅ ꯍꯥꯞꯆꯤꯟꯕ ꯅꯠꯇ꯭ꯔꯒꯗꯤꯀꯣ ꯁꯨꯡꯆꯪ ꯆꯪꯉꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯥꯏꯀꯣꯂꯣꯖꯤꯁꯁꯤꯡ ꯌꯥꯎꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯇꯧꯔꯀꯥꯟꯗ ꯆꯪꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯊꯦꯡꯅꯕ ꯑꯃ ꯂꯩ ꯃꯅꯤꯄꯨꯔꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯃꯇꯝ ꯑꯃ ꯁꯥꯏ ꯀꯛꯑꯣ ꯑꯁꯤꯗ ꯉꯥꯡꯅꯕꯗ ꯂꯩꯁꯥꯕꯤꯗꯤ ꯁꯥꯏ ꯀꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯦ ꯀꯛꯎ ꯌꯥꯗꯦꯕ ꯀꯅꯥꯝꯇ ꯈꯜꯂꯦꯒꯅꯦ ꯁꯥꯏꯁꯤ ꯉꯥꯛꯇ ꯀꯛꯂꯛꯑꯦ ꯇ꯭ꯔꯦꯟꯁꯦꯀꯣ ꯀꯃꯥꯏꯅ ꯀꯛꯂꯛꯏꯅꯣ ꯍꯥꯏꯕ ꯃꯇꯝ ꯃꯗꯨ ꯃꯅꯤꯄꯨꯔꯤ ꯅꯦꯁꯅꯦꯂꯤꯖꯝ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔꯕꯨ ꯅꯨꯡꯁꯤꯗꯅ ꯀꯣ ꯅꯥꯠꯄꯨ ꯅꯨꯡꯁꯤꯗꯅ ꯇꯧꯕ꯭ꯔꯥꯅ ꯈꯜꯂꯨ ꯀꯥꯟꯗꯗꯤ ꯑꯦꯔꯦꯔꯪꯒꯤ ꯄꯣꯠ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯤꯌꯦꯜ ꯀꯩꯅꯣꯁꯤꯒ ꯆꯥꯟꯅꯕ ꯃꯑꯣꯡꯒꯤ ꯈꯝꯀꯛꯀꯤꯕꯨ ꯑꯣꯏꯔꯣ ꯊꯥꯏꯅ ꯂꯩꯔꯝꯕ ꯃꯅꯨꯡꯗꯨꯗ ꯈꯤꯇꯪ ꯃꯣꯗꯔꯅꯥꯏꯁ ꯇꯧꯊꯣꯛꯄ ꯐꯅꯦꯛ ꯑꯣꯏꯔꯣ ꯐꯅꯦꯛꯀꯤ ꯀꯌꯥꯇꯨꯗꯤ ꯀꯥꯏꯗꯕꯤꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯃꯣꯗꯔꯅꯥꯏꯁ ꯇꯧꯊꯣꯛꯄ ꯃꯤꯅ ꯍꯦꯟꯅ ꯁꯦꯠꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯕ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯀꯜꯆꯔꯁꯨ ꯃꯥꯡꯍꯟꯗꯕꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯗꯦꯚꯂꯞ ꯇꯧꯔꯀꯥꯟꯗꯀꯣ ꯃꯗꯨ ꯏꯝꯄꯣꯁ ꯇꯧꯔ ꯁꯤ ꯊꯥꯏꯂꯦꯟꯒꯨꯝꯕ ꯕ꯭ꯔꯍ꯭ꯃꯥꯒꯨꯝꯕ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯨꯝꯕ ꯆꯩꯅꯥꯒꯨꯝꯕꯗ ꯇꯧꯔꯤꯑꯕ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯍꯦꯛ ꯂꯩꯔꯝꯕ ꯊꯥꯏꯅ ꯐꯪꯉꯤꯕ ꯗ꯭ꯔꯦꯁꯇꯨꯗꯤ ꯑꯣꯏꯔꯝꯃꯣꯏꯕ ꯃꯣꯏꯒꯤ ꯍꯧꯔꯛꯏꯕ ꯅꯍꯥꯁꯤꯡꯗꯨꯅ ꯑꯃꯨꯛ ꯔꯤꯗꯤꯖꯥꯏꯟ ꯇꯧꯊꯣꯛꯑꯒ ꯃꯣꯗꯤꯐꯤꯀꯦꯁꯟ ꯇꯧꯔꯒ ꯐꯖꯍꯜꯂꯒ ꯃꯇꯝꯒ ꯆꯥꯟꯅꯅ ꯇꯧꯔꯛꯏꯅꯤ ꯑꯗꯨꯅ ꯁꯨꯝꯕꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗ ꯐꯅ ꯌꯥꯝꯅ ꯆꯥꯎꯕ ꯐꯪꯁꯟ ꯑꯣꯏꯔꯒꯁꯨ ꯃꯥꯏ ꯂꯣꯡꯒꯤ ꯁꯦꯠꯂꯤꯕ ꯃꯣꯏ ꯁꯦꯠꯂꯤ ꯂꯣꯡꯒꯤꯗꯣ ꯏꯍꯣꯡꯕꯗꯤ ꯅꯠꯇꯦꯀꯣ ꯑꯇꯥꯡꯕ ꯄꯣꯠꯅꯤ ꯏꯚꯟ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯨꯗꯩ ꯂꯩꯔꯤꯀꯣ ꯈꯨꯗꯩꯁꯦ ꯑꯩꯈꯣꯏ ꯐꯖꯅ ꯄ꯭ꯔꯃꯣꯠ ꯇꯧꯕ ꯌꯥꯏ ꯈꯨꯗꯩ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯐꯩꯖꯣꯝꯗꯧꯅ ꯁꯦꯠꯄ ꯌꯥꯕ ꯈꯨꯗꯩ ꯁꯦꯝꯒꯠꯂꯀꯥꯟꯗ ꯈꯨꯗꯩ ꯐꯖ ꯐꯖꯕ ꯑꯗꯨꯝ ꯁꯦꯝꯃꯀꯥꯟda ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯗꯅꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝꯕꯒꯤ ꯃꯑꯣꯡꯗ ꯍꯤꯁꯇ꯭ꯔꯤ ꯇꯝꯕꯤꯕꯒꯤ ꯃꯑꯣꯡ ꯍꯤꯁꯇ꯭ꯔꯤꯁꯦ ꯅꯍꯥꯁꯤꯡꯗ ꯀꯃꯥꯏꯅ ꯌꯧꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯒꯤ ꯄꯣꯁꯁꯤꯡꯁꯦ ꯎꯃꯥꯅꯁꯨ ꯎꯔꯝꯒꯅꯤꯀꯣ ꯑꯗꯨꯝ ꯍꯤꯁꯇ꯭ꯔꯤꯒ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯐꯣꯇꯣ ꯃꯆꯥ ꯑꯃꯇ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯔꯤꯌꯔ ꯑꯣꯏꯕ ꯑꯗꯒꯤ ꯗꯣꯀꯨꯃꯦꯟ ꯑꯃꯇ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯃꯌꯥꯝꯗ ꯈꯪꯖꯟꯕ ꯀꯥꯟꯅꯒꯗꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯊꯥꯒꯠꯂꯤ ꯁꯤ ꯃꯦꯗꯤꯌꯝ ꯑꯃꯅꯦꯕ ꯑꯩꯈꯣꯏꯅ ꯄꯤꯔꯤꯁꯤ ꯃꯦꯗꯤꯌꯝ ꯑꯃꯅꯦ ꯑꯩꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯨꯗ ꯑꯩ ꯐꯨꯜ ꯇꯥꯛꯄ ꯅꯠꯇ꯭ꯔꯒꯁꯨ ꯃꯔꯨꯑꯣꯏꯕ ꯏꯚꯦꯟꯠꯁꯤꯡꯗꯨ ꯌꯧꯍꯟꯕ ꯉꯝꯃꯤꯁꯦ ꯆꯪꯕ ꯉꯝꯃꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯦꯗꯤꯌꯝꯗꯩꯗꯨꯗꯤ ꯆꯪꯉꯦꯕ ꯑꯩꯅ ꯑꯩꯈꯣꯏꯅ ꯄ꯭ꯂꯦꯠꯐꯣꯝꯗꯨꯒꯤ ꯊ꯭ꯔꯨꯗꯗꯤ ꯅꯍꯥꯁꯤꯡꯗ ꯆꯪꯕ ꯉꯝꯃꯤ ꯄꯥꯔꯤꯌꯦꯕ ꯑꯗꯨꯅ ꯁꯨꯝꯕꯒꯤ ꯃꯦꯗꯤꯌꯝ ꯑꯣꯐ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯄꯤꯕ ꯄꯕ꯭ꯂꯤꯁꯤꯇꯤ ꯄꯤꯕꯒꯤ ꯃꯦꯗꯤꯌꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯕ ꯁ꯭ꯀꯣꯂꯔꯁꯤꯡ ꯑꯈꯪ-ꯑꯍꯩꯁꯨ ꯂꯨꯞꯁꯤꯡꯅ ꯃꯁꯤ ꯍꯣꯡꯉꯛꯏꯕ ꯄꯣꯠꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯦ ꯑꯞꯗꯦꯠ ꯇꯧꯊꯣꯛꯑꯀꯥꯟꯗ ꯅꯍꯥꯁꯤꯡꯗ ꯀꯃꯥꯏꯅ ꯄꯤꯕ ꯌꯥꯒꯦ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯈꯔ ꯐꯪꯉꯤꯕ ꯄꯣꯠꯁꯦ ꯈꯔ ꯐꯪꯖꯔꯤꯕ ꯑꯩꯁꯨ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯂꯥꯏꯔꯤꯛ ꯐꯣꯡꯕꯁꯤꯗ ꯑꯩꯅ ꯃꯦꯛꯁꯤꯃꯝ ꯑꯩꯉꯣꯟꯗ ꯂꯩꯕ ꯗꯣꯀꯨꯃꯦꯟꯁꯤꯡ ꯍꯥꯞꯆꯤꯜꯂꯛꯏ ꯄꯣꯠꯇꯣ ꯑꯩꯁꯨ ꯗꯣꯀꯨꯃꯦꯟꯗꯣ ꯂꯣꯠꯁꯤꯜꯂꯒ
ꯋꯥꯔꯤꯗꯨꯗꯪ ꯂꯤꯕ ꯌꯥꯏ ꯑꯩꯅ ꯁ꯭ꯀꯣꯂꯔꯁꯤꯡ ꯁꯥꯕ ꯌꯥꯏ ꯑꯩꯅ ꯑꯈꯪꯉꯩ ꯁꯥꯔꯨꯕꯁꯨ ꯌꯥꯏꯕ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯑꯣꯏꯕꯁꯤ ꯁꯤꯗꯧ ꯃꯄꯣꯛ ꯑꯩꯅ ꯊꯝꯃꯝꯗꯣꯔꯤꯕ ꯗꯣꯀꯨꯃꯦꯟꯁꯦ ꯃꯁꯤꯅꯁꯨ ꯂꯤꯃꯤꯇꯦꯁꯟ ꯅꯠꯇꯦ ꯁꯤꯅꯁꯨ ꯂꯣꯏꯔꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯗꯩ ꯐꯔꯗꯔ ꯃꯈꯥ ꯇꯥꯕ ꯔꯤꯁꯔꯁ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯖꯕ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯑꯃ ꯌꯦꯛꯄꯒꯤ ꯄꯨꯋꯥꯔꯤ ꯑꯃ ꯁꯦꯝꯕꯒꯤ ꯊꯝꯃꯝꯕꯒꯤ ꯄꯣꯠ ꯑꯃ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨꯒꯤ ꯄꯣꯠꯇꯨꯅꯦꯕ ꯑꯩꯈꯣꯏꯅ ꯊꯝꯃꯛꯏꯁꯤꯀꯣ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯥꯝ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯌꯥꯝ ꯐꯪꯉꯦ ꯏꯟꯇꯔꯅꯦꯠꯁꯤꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ 5G ꯂꯥꯛꯑꯦ ꯑꯃ ꯇꯧꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯗꯣꯀꯨꯃꯦꯟ ꯑꯃꯗꯤ ꯊꯤꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯅꯍꯥꯁꯤꯡꯗ ꯑꯩ ꯐꯥꯎꯍꯟꯅꯤꯡꯉꯤꯀꯣ ꯍꯧꯖꯤꯛꯇꯤ ꯊꯤꯕꯁꯨ ꯂꯥꯏꯔꯦ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯑꯥꯔꯀꯥꯏꯚ ꯑꯣꯄꯟꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯃꯌꯥꯝꯁꯦ ꯑꯣꯄꯟꯅꯤ ꯑꯩꯅ ꯐꯣꯡꯈꯤꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯩ ꯂꯥꯏꯕ꯭ꯔꯦꯔꯤ ꯆꯪꯗꯕ ꯌꯥꯎꯗꯦꯕ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯏꯚꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯕꯔ ꯐꯣꯡꯈꯤꯕ ꯅ꯭ꯌꯨ ꯌꯣꯔꯛ ꯇꯥꯏꯝꯁꯇ ꯀꯥꯂꯤꯐꯣꯔꯅꯤꯌꯥꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯑꯗꯒꯤ ꯅ꯭ꯌꯨꯖꯤꯂꯦꯟꯗ ꯑꯣꯛꯂꯦꯟꯗ ꯃꯌꯥꯝ ꯑꯃ ꯐꯣꯡꯈꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯃꯁꯤ ꯑꯩꯅ ꯅ꯭ꯌꯨꯖꯤꯂꯦꯟ ꯆꯠꯂꯨꯕꯁꯨ ꯂꯩꯇꯦ ꯑꯗꯒꯤ ꯀꯥꯂꯤꯐꯣꯔꯅꯤꯌꯥ ꯆꯠꯂꯨꯕꯁꯨ ꯅ꯭ꯌꯨ ꯌꯣꯔꯛ ꯆꯠꯂꯨꯕꯁꯨ ꯂꯩꯇꯦ ꯃꯗꯨ ꯑꯣꯄꯟ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯡꯗꯨꯗ ꯑꯦꯛꯁꯦꯁ ꯐꯖꯅ ꯇꯧꯔꯀꯥꯟꯗꯀꯣ ꯇꯧꯕꯇꯕꯨ ꯃꯁꯤ ꯄꯦꯁꯦꯟ ꯑꯃꯗꯤ ꯆꯪꯉꯤ ꯃꯁꯤ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯃꯗꯨ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯀꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯃꯇꯝ ꯉꯥꯛꯇꯪ ꯁꯪꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏ ꯑꯦꯛꯁꯦꯁ ꯃꯅꯤꯄꯨꯔ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯗꯣꯀꯨꯃꯦꯟ ꯌꯥꯝꯕ ꯌꯥꯝꯗꯕꯒꯤ ꯀꯣꯏꯁꯟꯅꯤ ꯑꯩꯁꯨ ꯁꯨꯝꯕ ꯑꯃ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯔꯝꯃꯦ ꯍꯥꯏꯁꯦ ꯃꯁꯤ ꯐꯤꯜ ꯇꯧꯕꯁꯦ ꯃꯁꯤ ꯇꯧꯍꯟꯅꯤꯡꯉꯤ ꯌꯥꯝ ꯅꯍꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯃꯑꯣꯡꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯍꯣꯡꯉꯛꯏꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤꯗ ꯐꯤꯠ ꯇꯧꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯣꯆ ꯑꯁꯤ ꯍꯣꯡꯗꯣꯛꯄꯒꯤ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯝꯕꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁꯦꯁꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯁꯤꯗ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁꯦꯁꯁꯤꯡ ꯑꯁꯤ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯍꯤꯡꯅꯅꯕꯒꯤ ꯑꯩꯈꯣꯏ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯃꯌꯥꯝ ꯑꯃꯈꯛꯇꯤ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯝꯕꯤꯕꯅꯤ ꯑꯣꯖꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯒꯤ ꯈꯣꯟꯖꯦꯜꯒꯤ ꯊꯧꯔꯝꯗ ꯑꯣꯖꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥꯕꯨ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯁꯨꯝꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯈꯟꯅꯅꯕꯒꯤ ꯊꯧꯔꯥꯡ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜꯁꯤꯡꯗ ꯃꯦꯁꯦꯖ ꯄꯤꯕ ꯁꯨꯝꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄꯗ ꯑꯩꯅ ꯈꯪꯕ ꯈꯪꯗꯕ ꯑꯩꯅ ꯈꯔ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯑꯗꯨꯗ ꯃꯁꯤꯗ ꯑꯁꯣꯏꯕ ꯑꯉꯥꯡꯕ ꯌꯥꯎꯔꯒꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯏꯁꯥꯒꯤ ꯁꯛꯇꯝ ꯉꯥꯛꯄ ꯑꯃꯗꯤ ꯃꯔꯤꯛ ꯆꯨꯝꯕ ꯇꯨꯡꯂꯝꯆꯠ ꯑꯃꯒꯤꯗꯃꯛ ꯅꯍꯥꯁꯤꯡꯅ ꯄꯨꯋꯥꯔꯤ ꯈꯪꯕꯒꯤ ꯇꯉꯥꯏ ꯐꯗꯕꯁꯤꯡ ꯍꯥꯏꯕ ꯍꯤꯔꯝꯁꯤꯗ ꯄꯨꯋꯥꯔꯤꯒꯤ ꯂꯝꯗ ꯈꯨꯠ ꯊꯥꯕꯤꯔꯤꯕ ꯑꯏꯕ ꯑꯣꯖꯥ ꯀꯛꯆꯤꯡꯇꯥꯕꯝ ꯒꯨꯅꯆꯟꯗ꯭ꯔ ꯁꯔꯃꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯖꯈꯤꯕ ꯎꯃꯔ MK ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯊꯧꯔꯝ ꯑꯁꯤ ꯇꯥꯍꯟꯖꯈꯤꯕꯒ ꯂꯣꯏꯅꯅ ꯅꯍꯥꯔꯣꯜꯒꯤ ꯈꯣꯟꯖꯦꯜ ꯊꯧꯔꯝ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ